Manipur top channel की माइकैदी की मरुओइबी इपाउसिंग म्यामना थमजरी अहानबदा ड्रोन बॉम्बिंग की केस द पुलिस अमसुम आर्मी की मरक्ता मोट खेनरे BSF अमसुम CRPF ना थाउदोक्तु उहोurabasu आर्मी ने यादरी पुलिस की ओइनदी एविडेंस सिंग अदुदा युमफाम ओइरगा हौजिकसु ऑफिशियल ओइना ड्रोन बॉम्बिंग सतखिबनी हाइबा फिरेप अदुदगी अहोंबा लेथ्री हौखिबा सेप्टेम्बर अमादा इम्फाल वेस्ट की काउथरुक कुकी मिलिटेंट्स इन ड्रोन बॉम्बिंग सथदुना मिसिमिना अमसुम असो अपा नंगनखिबा थाउदो अदुगी मतंगदा NIA ना इन्वेस्टिगेशन सथबोखरे अदुबो ड्रोन बॉम्बिंग की केस असिगी मतंगदा मणिपुर पुलिस अमसुम आर्मी की मरक्ता साउनो मोट खेनरी मणिपुर पुलिस की माइकैदेगिरी कुकी मिलिटेंट्स इन मिसमिया मरक्ता ड्रोन बॉम्बिंग सथदुना मिसिमिना नंगनखि हाइरिबसि काउथरुक डिप्लॉय तौरिबा CRPF अमसुम BSF की पर्सनल सिंग यावना थाउदो अदुबु उहोबा विटनेस सिंगी रिपोर्ट युमफाम ओइरगा हाइबनि माफम अदुदगी फंगखिबा एविडेंस सिंग अदुदगी युमफाम ओइरगा पुलिस की माइकैदेगी हाउजिक फाब कुकी मिलिटेंट्स सिंग ड्रोन बॉम्बिंग सथखि हाइबा ऑफिशियल स्टेटमेंट अदुदगी अहोंबा मत लेथ्री पुलिस की माइकैदेगी इम्फाल वेस्ट की काउथरुकता कुकी मिलिटेंट्स इन ड्रोन सिजनबा यावना लाल की मतमदा सिजनगदबा अफबा मखलगी खुलाई कया मिसम सिंग मथत सिजनरे आर्मी की माइकैदेगी करिगुंबा माफम अमदा ड्रोन पाइरकपदा इंटरसेप्ट तौबा ngamba खुलाई लैब तारबदी सेप्टेम्बर अमदा ड्रोन बॉम्बिंग सथखिबदु उरुदबगी मरम लैति हाइरि अदुमैनम इंडियन आर्मी की चीफ जनरल उपेंद्र द्विवेदी की माइकैदेगी ड्रोन बॉम्बिंग सथखि हाइरिबा माफमदुदा सत्तुना हकथेंगना येंसिंख्रे मदुदा माफमदुदा ड्रोन बॉम्बिंग सथखिबगी खुदम अमत लैति हाइरि आर्मी की वाफम मणिपुर लेरंबा असम राइफल्स की XDG लेफ्टिनेंट जनरल रिटायर्ड PC नायर फोंदोखिबा वाफम अदुगा इकान कानदना फोंदोरखिबनि अदुबो मणिपुर पुलिस की ऑफिशियल सिंगे माइकैदेगी कुकी मिलिटेंट सिंग ड्रोन बॉम्बिंग सथरि हाइबगी पाव अदु फंगबगा माफम अदुदा संगसिंदुना हकथेंगना येंसिनखिबा IG रैंक की ऑफिसर अनी यावना मकोकथोंबु सीनियर ऑफिसर कयाना ड्रोन बॉम्बिंग सथखि हाइबसिगी सबजाबु विटनेस ओइरि ड्रोन बॉम्बिंग सथबा हाइबसि तम्बंगंबा नति कुकी सिंग इम्फाल वेस्ट की काउथरुकता हाईटेक ड्रोन सिजनदुना मसिंग यामलबा RPG सिंग थाददुना अटैक सतखि ड्रोन बॉम्ब असी अयाम्बा मतमदा लाल की मतमदा सिजने अदुबो हंदकी थाउदो असी कुकी सिंग सिक्योरिटी फोर्स अमसुम सिविलियंस की मरक्ता सथरकपा ओइबना इरांग सिहेना सप्तोरखिबने असिगुम्बा मखल की अटैक असिदा ड्रोन ट्रेन तौरबा प्रोफेशनल अमसुम टेक्निकल एक्सपर्ट सिंग यौरमरोय हैनिंगाय लिथि पुलिस की माइकैदेगी ओइरक्लिबा फिबा असी यामना कुपना मॉनिटर तौरि हैरि मणिपुर पुलिस की IGO मुइबाना फोंदोखिबदा असम राइफल्स की XDG PC नायरना फोंदोखिबा वाफम असी लाइबक थीबने अमसुम लाना लमजिंगने थाउदो अदुगी असेंगो चपसाना खंगना मियामबु लाना उखननाबो होनाबने पुलिस की माइकैदेगी ऑफिशियल मीडिया चैनल की खुथांगदा ड्रोन बॉम्बिंग सतखि हाइना चपसाना फोंदोकपा लेख्रे लोइदन स्टेटमेंट अदुदा चपसाना लेप्रि थाउदो अदुगी असेंगबदु NIA ना सथबे इन्वेस्टिगेशन चपसाना खंगलगनि हाइखेनसु पाउसदा मखाताना फोंदोरक्ली मणिपुर टॉप चैनल की माइकैदेगी मरुओइबी इपाउसिंग म्यामना थमजरी अहानबदा मणिपुरी लोलबु क्लासिकल लैंग्वेज ता सलक्तबगी मरम मरी लेनबा अथॉरिटी ने म्यामना सेंगदोकदबनी इबोबी उखुलगी थाउदो थोकनी खंगना थोवनखिबनी इंक्वायरी सथगदबनी मेगसनरा मणिपुरी लोलबु क्लासिकल लैंग्वेज की थाकता सलक्तबगी मरम मरी लेनबा अथॉरिटी ने म्यामना सेंगदोकदबनी हाइना CLP लीडर ओक्रम इबोबी ने फोंदोखरे ngasi congress bona pangthokpa pawgi mifam amada okram ibobina hai manipuri lola si india ki classical language ki thakta soidana salaklagani haina miyamna wangna thajaba thamduna lakhibani adubo union cabinet na lol manga laphokpada manipuri lol yoroktaba simak miyam ki thajaba mangale union cabinet na manipuri lol bu classical language ki thakta pikidaba si lol asibu lumna lawdaba mandi manipur bu thawoidabani स्टेट असिगा युमथंगनरिबा आसामगी आसामीस लोल यावना लोल मंगाबो लैंग्वेज ओइना मसक खंखरे अदुबो मणिपुरी लोल मसक खंगबिदबा सि पेनिंगाय ओइति लोल असि क्लासिकल लैंग्वेज की थाकदा सनबदा संगबा क्राइटेरिया सिंग फुलफिल तोरमगनि खाली हिराम मसिद स्टेट लैंगांगसु मयेक सेंगना खंगलमगनि खाली मदुगी मथक स्टेट लैंगांगसु मथौताबो रिकमेंड थाखरे हाइबगी वफम सिलाइदिबनि मसिगी मथक MP सना जावबले सेमनसु पार्लियामेंट तकनदुना लाखराबरे मियामनसु सेंटर अमदी स्टेट अनिमक्ता BJP लेंगा ओइबना सोइदना यौरकनी हाइबगी यामना सामनो थाजब थमखिबनि अदुबो मियामगी थाजब मंगलाइखि मांगना हाइ मणिपुरी लोलगी तोंगानबा मयेकसु लैदिबनि पुवारी नैनबसिंगी मतुंगिना लमदमसी
Sahi lising ani henwagi puari lairibani loinana masagi mayek phawba leijaraba thak wanglaba lol asi center na thaiduna thamlamba simak pen yaki pawgi mifamadu da sarugya khiba Manipur Pradesh Congress Committee ki President K Mega Chandrana ukhul thokiba thawdo du ki matang palladun hai ukhul gi thawdo du thokani khangna thon khibani maram madun laingak na inquiry sa thaduna thawdo du ki matang da Irang thoktaba Manipur gi mafam laisilaktri haina pianaba phungtoloduna Mega Chandrana makhatan hai ukhul gi thawdok thokbu numita ukhul police station dagi khulai lakhibagi thawdok thokiba si lainga asina atamnana miyamda khulai yen thoklabra khul ani gi khunja khatnaraga police station amadagi AK-47 rifle inches rifle yauna khulai kya lauki haibasi maram sati masidi lut tawbanati phongna miyamda lainga asina khulai yen thokpani hairodabigi maram nati lainga na atamnana miyamda khulai pithokpasi karamba laibak amadi karamba state laikhraba gyaki mangna hai ukhulgi DC amadi home department irang asi tholakpa yai haina hanana khanglabani adubu makoina section haudabagi irang asi thonbani state sigi home department mapung phana fail oire lainga asi hinglibara sikhrabra haina songlakti Mega Chandrana khulani gi khunja singda nungsi chanana laiminana ba apul tawraduna irang asi amuhanna thokondana bo khotna mina bagaloinana mari lena basing amadi CSO singnasu puna thawdang lomina saiki pawgi mifamadu saruk yakhiba AICC gi Manipur co in charge Christopher Tilak na hai mamang sai gi me ahum degi tholakiba Manipur irang asi center amadi Manipur lenga na laksin bangamtre double engine gi lenga si mathau tawdre haina maral siraduna Manipur da thoklibe irang asi kusem gi crisis asi gi thawdang pumba paliba lenga asi na pupam thui lenga asi na irang asi losin begi mohot makoi gi aran basing thajahnanaba politics tawduna laire irang asi na maram oiduna Manipur di lam khuding da fail oire hai hena su pawsna makhatana phungdorakli atopa pawmna BA gi syllabus da Manipuri film haplagani Assam gi Public State University am oiriba Rabindranath Tagore University Hojaida BA Manipuri subject da Manipuri film gi matangda syllabus da haptan academic section asidagi tamba horagani BA Manipuri subject da Manipuri film gi matangna unit ahum thokna khaidoktuna tambigani kumja English ngani ga kunga mari dagi na kunga manga session dagi BA Manipuri manga super semester honors course amana marfugi oina Manipuri film gi matang tamgadabani unit ahum adudi status of Manipuri film Manipuri documentary and short film amasum matamgi Manipur sanabi haibasini Manipur khunaida Manipuri film gi masat mayek sengna khangnaba Manipuri film gi maru oibising loina film gi khuthangda Manipuri culture bu yokhatnaba amadi sandokliba sibu mayek sengna khangnanaba panamda BA Manipuri course da Manipuri film syllabus asi hapsalakmani haidi atopa pawmana sai tara helaglaba phawbada lengana ST gi recommendation thadabada pendaba phungdokre lengaksna phurubasi kyam koina namthaki gadawri STDCM henjilaglaba phawbada Manipur lengana ST demand ga mari lena haujuk phawba recommendation thadana thamli haibagaloina lenga asna phurubasi bu kyam koina namthaduna thamkhige hairibano haida Coordinative Body Scheduled Tribe Demand Committee Manipur STDCM gi convener Waikom Anana Phongdokre ngasi nungthil Major Khulda leiba Manipur Press Cup ki thangjing hola pangthokiba pawmising unaba mada Waikom Anana makhatan hai Mitei bu ST lisa salanbagi damak center recommendation thabiyu hain state lenga sahi tara hena taknaduna laklaba phawba lenga asina ngasi phawba thabidana leidi thawo ngasidi lenga asina mitei singna namthare hain lawgani Mana hai mitei sing scheduled tribe list chalanbaga mari leinana October 3 ta Imphal gi konung mamangda leiba iboyama sumang lila sanglenda miyangi mifam pangthokani mifam asida lamdam asigi CSO sing amadi miyam sarugyabiyu loinana mifam asida miyamna su mari leina bawafam sing pukhatpiyu haidi atopa pawmana Lanjanaraba singna PM Modi da sayolamagi matam thakre karigumba sayolamagi manungda yumda hanjil hangani haibagi thajaba pidrabadi Delhi da satuna suicide tawragani miyamsu relief camp da seng sak pangba lakbi bigi mo Delhi da satpigi ticket oina mateng panghaningi Roger
Prime Minister Narendra Modi na sayol amagi manungda lanjenarabasingbu mayum-mayumda hanjin-hangani haibagi thajaba pidrabadi masa mathanda sijabagi khongjang changsilagani haina Turbung Panchayat Victim Committee gi co-convener Moirangthem Roger Maitaina phongdorakli ngasi Manipur Press Club ki thangjing wala paumising unaba amada M Roger na makhatan hai khongjang asigi ahanba khongthang oina lanjenarabasing Delhi da satuna sayol amarom rele hunger strike khongjang changsingani Masida tabidrabadi India ki konung Delhi da isha ithanta sijanaba thorang loire miyamna su relief camp da seng sak pangbu lakbibe ki mohot Delhi da suicide tawbu sakpegi flight ticket oina mateng pangbiu relief camp da leidiba miyamna ahanba oina suicide tawnabagi changsiliba khongjang asibu pungni thawgat biwaiki mangna makhata na hai aikoi prime minister Modi bu thajaba India ki citizen aktani adubo prime minister na aikoi gi dama kari khanbiribagi haibasi asawo hangne IDP sing yumda hanjaningi saba sadaba yumda laiduna ining tamni hingningi hausi state amada union government thajaba amata laitri asukwana laidoi saruk aikoi sikhibana saruk sam hena phare India ki citizen amu oina yumda leiba ngamda haibasi lebak thibani malem gi super power na hainariba India na asigumba thawong sa tharakpa si pen daiki relief camp da leiba haibasi atuki mati awaba kudung sadaba mai one ayuk numidang sara nong khana banatana kariguma momo nok ni hingba haibadu nong mata oidri lengana lupa sil khara pirakpa aduna kaidawruni haibaga loinana internally displaced person IDP family kudingda lupa lak amamam pini lakthokibadu family kya da pikre hauzik paw ayamba phangnabagi pawleti angang singi leirik tamba anaye ki kari khongthang lokhot palaikre lairiba punsi mahinga sida aikoi gi tungi asa karino aikoina thajaba thamjaribasi PM Modi khaktangairi Prime Minister Modi na sayolamagi manungda aikoi yumda lehangani haibigi thajabadu pibidrawadi aikoi isai thanta sibigi khongjang changsilaganaiki khongjang asigi saruk ama oina Delhi da sakadoriba sida miyamna mateng pangbiningba leirabasu piriba telephone number 9366926620 8132046352 sida pangbirang pamangna apel tawki Makasa tharak po ay na kangla pawgi editorial miyam special content mo na miyam na thamjari laingak na National Highway Control to bungamdawa Manipur ga mapalam ga phawna lambi oidi ba National Highway Imphal jiribam amadi Imphal Dimapur lambi ani da sakangdawa singi khulai paiba lahalup singamadi civil society loop singi maraktagi param kaina illegal tax lawgi thabak sathaba singi mathakta India government amadi state lengang logi oiba action lawkhatlo lambi ani asida naga amari kokila holup singna tungan posting hangduna pochai pubu truck singdagi tax makhal kya lawbadagi driver amadi truck mapu singda khamthengna awaba pibigi thabak sing lisangsin sathariba sida security force na karisu tawbangamdre Security force ingi mamang na phone na tax lawba amadi kian khanganbagi thabak sing sathabada yengduna leibadagi security force leibagi kanaba leitre miyamgi lifeline oiriba lambi ani asida sadok sin tawriba truck singdagi naga amadi kokilal hobusingna road tax go down tax amadi goods tax sing numit khudingi lawbagi mathakta sahi goiba tax makhal sing lawbagi thabak sing sathari Karigumba driver singi maraktagi tax piba ngamdaba thoklabadi driver phuba hatpa gari phajinduna thamba amadi mai thaduna terrorism gi oiba thawong sing sathabada India government na free thaduna thambagi maram karigino lambi ani asida satoksin tawriba driver singdagi makhal kya gi tax sing lawbadagi hingmada tangai fadana sangdraba yadraba polam singi mamal lalon itik tawba karbar wala sing potchagi mamal hengatna lawbadagi later hingba consumer sing maru oina lairaba miyamna khamthengna awaba je thingpiri highway ni asida sakangdaba khulai paiba naga amasung kuki singna illegal tax lawba madi pubu thang ngamdaba sale gi demand singna maram oiraga polam singi mamal atiya pakna karba wala singna lawbagi thabak sa tharibasi tawkham thokpani lawi lalon basingna sendong phangdrabadi sinpham asil tawbagi kana blekti tawbu miyamdagi ka hena mamal hengana lawbadi yati adubo Manipur lalon itik tawriba singda mamal hengana launing mamal lauduna miyamdagi phongna supagi thabak sing sathariba sigi maram singni lawba yabadi poche puthok pusin tawriba singdagi illegal tax sing lawba lalon itik tawbu dukan singdagi puba thang mangamdaba sale gi demand sing tawba madi laingana poche gi arepa mamal thamba ngamdaba sina singbu singasini Lengana polam sairam singi arepa mamal control tawnaba national highway singda ban blockade tawba thingba loinana illegal tax lawba thingba mathoktai loinana
Highway Protection Force thamduna lammi chatok sin tawbusingi punsi amasum lan thum ngak sen mathau tai lengana thoram sing asi lokot leitriba makai miyamgi awaba ko han mangamloi amarom the illegal immigrant migrant sin koki narcotics singna manipur miyamgi mathakta lan chathaduna separate administration ki demand ga mari lena Imphal Dimapur amasum Imphal Jiri lambida blockade chathaduna athingba thamba madi truck singdagi pubu thang mangamdaba tek sing lawudagi lambi ani asida chathoksin amadi polam seram sing pushilakpagi sang hantakhibadagi polam seram sing marang kaina phangwa ngamdabagi mathakta mamal kham thengna wangbadagi miyamna awabagi mathakta awaba miyungnari amaromda Committee on Tribal Unity Kotu na National Highway 2 gi maru oina kangpokpi dagi Imphal lambi chathoksin tawriba truck singdagi maram zadana pubu thang mangam loidaba senkhai thungkhai chathariba si government gi maike dagi yengsindaba tarabadi All Naga Traders Association Manipur antamna October 9 dagi lambi asida economic blockade chatharagani haibigi phirep laukibasina amukki hena miyamgi punsidu sekteng pirakpi he Antamna October 9 gi ahing nongyai dagi National Highway 2 Senapati to Imphal lambida matam kaktabi economic blockade chatharagani hairibasigi matangda lengana lumna lawbaga iroinana lambi asida param kaina senkhai thungkai chatharibasing thingba amadi takthokhtuna polam seram pusilakpada ayat apan pidana ba khonglei thuna thabak lokhatuna truck driver amadi miyamgi awab ko hanana ba thawrak lokhalu langi masirang nangliba miyamda Sinjaki awab sething mayuk nahan ba habisi miyamgi ihok hengalangna bigi maram oirakpa thoklabadi lengaki pulum hengalakani National Highway sing mapung phana sangba sagat pidaba blockade illegal tax lawbada miyeng sangdaba habisi miyamu mirai bigi thawongni haiba kangla pawgi special content mayam da thamjari atopa pawmana handaki thawong sina nakalani gi marak nungsi sanana hingminana bigi ahanba khongthang oiragani Thadau Community International September 13 Kangpokpi district ki gamgi phai ki buffer zone lanchilakhi ba mitai naha anibu Committee on Tribal Unity Kotu na tekta kaidana thadok prakbo Thadau Community International CTI na thagat phongdorakli CTI na thadorok pasirol mana hai naha ani tekta kaidana thadokhiba simak lamdam sida ingta papurakna ba madi mangkhraba thajana ba du amuk hanjilangna bagi aran khongthang amani amadi miyoibagi punsibu mamal leina lawduna kanbina ba Kotu gi lusingba singna lawrakhiba thawdang singthaningai amaromda hauji court trial sathariba miyoi taraga mathuibu tekta kaidana puraktuna khusinabagi damak Manipur police bu thagat phongdorakli handaki thawong asima community singi marakta nungsi sanana hingminanabagi ahan bu khongthang amani maramasina mangkhraba thajanaba sing amu hana ko honanaba mari dainaba stakeholders singna makhata na thabak tawbiu haiba wafamsu TCI gi mekedi gi phongdorakli aduga hauji koina di myam pau sumatang se lusinjarage amasum myam puna no ba update ngaminasi